News Paying Tabi Bapunopo Taranokari, Hausiahan Badapuri Pau, Lobisi. Union Home Ministry official sing yauna awang mathaki mute kangbu amana tha sigi tareta Manipur laktuna border fencing gi spot inquiry torgani Manipur medical registration office laitabana Dr. Tambal loiraba matungda Guwahati da satuna register tonari amadi Manipur Junior Girls Football Championship ki winner oire ngasi gi maruiba pausing sandono pizre Border fencing matangda New Delhi da leriba Chief Minister na lusing bamioi kunga mathoine saba political parties sing delegation na ngasi North Block to leba Union Home Minister Sushil Kumar Sindhya ki office chamber da mari leinaba department sing Assam Rifles Border Road Organization Google's Surveyor General of India gi miut sing yauna apunba mipamama nungthilpung amarom tabada pangthokre Mifam asida Manipur ki delegation ki maikai digi border fencing na Manipur ki lam soan bagi marik sumba wafam pukhatki oirliba phibam asida asengba ma khangdok nabagi damak lakliba December tareta Home Ministry ki official sing amasung ngasigi mifam da yaukiba tongan ba department ki makok thomba official sing Manipur da laktuna mathangi numit December nipal da more da satuna spot inquiry togani masida political parties singe delegation su yaugani Border ki asengba khangdok triba fawa khutaki sambal khab gi thabak lepnaba BRO da Home Ministry na khangan khre spot inquiry asigi marik sumba report ama sarkar da langkhatuna makha taba thabak sing lokhatkani hari panbayai mute kangbu asina ngarang Prime Minister Manmohan Singha unaduna issue asigi matang da marik sumba memorandum ama pisin khrabani loinna Prime Minister na Manipur gi border da leba asigi lam insi ama phawa yumla na ba lebak ta pithok loi haina thajaba pikhrabani Delhi da leriba Chief Minister na losingba political party gi musing haying Imphal da tholagani Manipur da housing medical registration office laitabana Dr. Tambal loiraba matungda Manipuri masakaya register taunanaba Guwahati da cell tingduna satnari sahi amada Rems ki set kuntra amadi Janems ki set marfu manga Manipur gi oina Dr. Tamnanaba akaknaba set masing khaktuna thamme Manipur gi setta lamdamasida Dr. Tamba loiraba matungda registration office laitabana Guwahati tana satuna register taunanaba honabada khudongsa da kayasu thenori health ki lamda thabak toriba saknaraba mi emana phongdorakpada Manipur su health directorate ki makhada medical registration office ase linkatpa tarabadi Dr. Tamba loiraba matungda register Toba Kaki Wafam Natana, Atopa Lamdagi, Manipur doctor, Oiba, Lakliba Singi, Sabsaba Marimakong, Line Kangangani. Masida Sunatana Manipura, Doctor Gi sent from the Tabak Toriba Mui Singi Maramda, Maki Mahigi Tak Yauna, Karamba Makalgi, Doctor no Hibasi, Mui Amana Hecta, Irailina Kangbayagani Hari. Medical registration office Linkatpada, manpower remedy infrastructure, Kahana Sangavanate, office Linkataba Sarkana, Tawayauna, Honorabadi, Atian Mamatang Manunda, Soidana, My Papa Nganguni Hari. Amamda, Manipur Sarkar gi Marilainaba Mui Amadagi Fangba Pawimatung inna, Hiriba Medical Registration Office Manipura, Linkanaba Sarkana, Tabak, Yamnakana Fakali Hari. Karamamatamda Sabsana. Office asi my partner linkatpa ngamgadabano haibadudi khangdri hari International Fortnight protesting violence against women's palangamari lena ngase domestic violence and its impacts on the family community and society haibatimda kananaina bagi mifamama ngasi Manipur Press Club ta pangthokre Ward amadi conflict widow forum yauna tongan ba organization singna sinduna satakiba kananaina bagi mifamda domestic violence ki lamda tongan ba resource person kyana wangangki Ward ki secretary Sobitana nupi singda thengnari ba tongan ba thodok sing matang da kananaina ba asina punna khangmina bagamgani haiki wangang kiba singna nupi singbu imung manungda wat naibigi thabak sathariba asidigi ngak thokna ba aikoi punna honamina ba tangai fadi haiba wafam sing fangdona ke India da toiba nupi nga si bagi case ko di maksudi ba to isama ki manungda 43.6% si ayamba imung manungda thokwa khatna chaina ba sagi si bana ba sokwa sina ayamba Sina amoy si manungda yauna lami mo figure hai tadi hoki the chahi 2012 sida rape cases 24,923 and the missing kulbariga chamapan kulundoi rape cases registered hoga si register hoga to mayama no sudai koi rastu manipuri koi business koi khamisi rape koi rastu mayama da hoina ko ki badati report hoga the si figures na report hoga india
Kaksing Police Station gi manung senba Khongjom Texam Kaikheldagi masagi sahi ama makhairom dama ngairiba nipa masama satkiba tang anigi nungthil pung 3 minute kunthrarom taba matamdagi thiba khangdana lakibadu ngaseyu pukrida siduna leramba miyamna thenakre Texam Bazar da nupa masa dugi mamana potpham phamliba maphamdagi sorok wangmada meter yankhairom dama satlaga leba langpok lakpam gokul kauba amagi yumgi maningda leba pukri amada siduna leramba thenrakibani Gokul gi loina bi Syamana ngasi ayuk pung taruk lom taba matamda angang adu pukri gi thongkra makhada tawkhalaktuna leramba thengrakhi hari angang adu gi masada kariguma makhal gi dakfam amata taramde mana yankiba sana amadi likna singba pumnamak masada lengdana adumak yarumki hari Police amadi forensic science ki mioi sing laktuna asiba haksang adu lokholaba matungda Janims ki mokta thamkhre Manipur da fashion industry saukhanaba fashion designer Robert Nauremna malem gi atai leba kaya yauna Bharat ki state ayamada thabak tori awang nangpok lamdamda khwaidigi sawa extravaganza thoram December tang 13 da ahanba Manipur Rifles ki ground da pangthokadori hiramasida report Robert Masa psychology the MPhil loiduna Bangalore gi Fashion Institute of Technology da guest lecturer oina thabak tori makeup ki sinpham dasu haiduna Bharat ki afauba miyoi kya sinpham sigi mahau piri Dubai amadi Malaysia na chingba lebak singda Manipur gi firol sing design tokduna expose tori UK dasu performance pin na bakhangal lakpa leire haire I already Dubai da showcase torure ai adagi ai mamang da Thimphu da Bhutan gi Thimphu the Indian embassy makhara silaga do show ma utlore especially based on Manipuri completely Manipuri collection handloom ga koi fabric things da design since na utlore adagi Bangkok tai utlore aduga currently so easy was say mamang da su United Kingdom da Washington DC da incredible India gi makhada show ma chatkadabne do postpone tor hojik the lady di ai uttabala dressing poche Bharat amadi atai lebak sing da utkiba fashion design show na mar moiduna Manipur gi itihas ka sagona duna laklaba firol sing demand lakpa hore haina ISTV news ka unaba amada Robert Naurem na phungdorki lamdam sigi mami samsil laklaba firol sing mangdana na ba amadi designer sing gi sinpam si Manipur gi oina hena fagana na ba mahaki waklonda achetpa pandam thamle Manipur de horaga across the abroad I inspiration especially koi Manipuri labor fabric sing especially eco-friendly so oil khaliba cotton the mainly international market am demand de poaching se akoina nauna redesign to thoraga adaptable mongda miyana sinabya mongda abroad ta yamna koigi si sing se promote tor matungda koi heng utility am laaga heng koigi si market se improve toraga plus koi shida weavers me am the sukana ba one side ta aduga koi designer ki field da laiba designing tamjar laiba mete macha me am the su koigi si poche on products utilized toraga heng koi market am sembada yam mateng pangkatla khale Handak Manipur da pangthokadoriba fashion extravaganza asida mapalamgi maming leraba model sing saruk yagaduri mamang da su Robert na voluntarily Manipur fashion show pangthokre hairi lakliba December 13 da first emer gi ground da pangthokadoriba extravaganza asi northeast da khwaidi gi chawba oigni hainasu makhataki koi Manipur leisure ba poaching aduga koi Manipur culture firol khatana tana koi chanabi amadi koi hospitality koi phazaba yam rich culture koi tongan ba different communities mayam minorities mayam sibu platform amada poraga koi da peace amadi unity singdo moi utlaga koi tongan ba uniqueness oiba lay singje koi bringing into one platform aduga makoi professional live single professional singdina makoina akoi phazaba du ukhraga hayeng makoi la matungda at least fashion industry aina leisure industry sida at least akoi gi achong phamama respect ama koi culture gi phangmangam bani habagi thazabagi pandamam su lei ISTV pau gi damak boyaning thokjam golena Nauroibam Phillips Imphal Kunithoi suba state level nupilal ningsing lamjel December ki tang 12 nupilal numita pangthoknaba sem sabaloikre state level nupilal ningsing lamjen organizing committee na sinduna pangthokadaba ningsing lamjen asida miyamna mateng pangbinaba committee na khangalali Imphal West Police Commando na ngarang nungthil pung 3 minute kunga mga amasung ngasi nungthil pung amarom taba matamda nagamapal amasung malom tuliama awang laikai digi KYKL ge member ni fare hari fagalaba mi ani adudi huidrom sundar sei kumathoi apopa tomba nambol isok awang laikai digi hauji na kwakaitel horok zambi de lebini atopa amaduna laisram kiranjit sei kontrom doi apopa kunjo malom tuliama awang laikai digi ni sundar dagi seloina lupa lak ama lising yangkai fangle hari
Kaisamthong Kendrigi Ward number Taramathogi Councillor gi miang makhada Ward Development Committee na saba Maya Sang ani sangaduna ngasi miam da kusin nakibagulunena asam thorong pangthokre Taramadуда Kanglamai gi President Lerik Leima Pore Leimrol apunba Mara Paibil Love Vice President Mema amade Councillor PAs Memsa Tombina Singbasingna Toromapu Singoina Saruyaki Wangang Kiba Kangla Paugi Chief Editor P Ibusowuna Manipurasi Sport amasung Culture na sak taklam badagi ngasidi drug saba masung fabana sak takpagi film da lakli drug saba gi masing asum hangalak labadi lamdam asigi yellow mi sing nomadi soidana mutkigani haibagi mi paiba phongdoki Kanglamai gi President Lerik Leimana Maira Paibi Singh asi ain khutta paiduna sizinaba yaba authority nate kanaguma miyo yamana fataba thabak torokpada yomai thaba amadi tugaibana singbagi hainabi thadokpiu mara leiba miyo adubudi madik saba dandi PC adubu imung manungi mara leitaba miyo sing awaba pigumsi fondoke Pore Leimarol gi Vice President Memana ngasi sangarba Maira Sangsing asi khunai sokhanaba amadi fattaba sengdokpada saruk yaduna apaba Maira Sangsing ohensi kanagumna lekagi Maira Paibi Singh da singnarak patarabadi state ki thakta leiriba Maira Paibi Singna chap chang thenagani khunai asidagi mai ka chinja maru phangna muthat khinaba honabada Maira Paibi Singna achoba todang lobiu haiki Councillor Memsa Tombina Maira Sang asi matokramna sakhibano haibigi matangda wafam kaya phongdokibga loinena Maira Paibi Singna aigi migi naidana afava khunai ama purakna bahonabada asoba thodang yaviu phongdoke Maira Paibi abisi iram lamsida lairuba koi MLA mantri natraga councillor singna naiben singbu musibe bugi mami se tarakabadagi aigi wakhalon phaurakana masidi pi abasu sawrabasu Maira Sangna sama mondi sasina haibadagi aigi members singna yabirakana ito yang rawana arai wakhaloduna sajagi bani Ngarang numidang pung Nipal minute kuntrarom taba matamda Imphal Police Station gi manung senba Kalimai mamangda accident thokpagi thodokta myoyeni sokre todosida soklaba myoy ani asina makha fangna Activa amada haidarakpada tungdagi lakpa Bolero gari amana thomjilambani todosida senariba Bolero adudi amamagi khutung saba lauraga senkre asopa myoy ani manak aduwaida leramba police personnel sengna hospital pugatuna laikanakhe ISTV Network ki President Khamba Salamna Network asigi mahut sinduna ngasi amju amadi Manipur Press Club ki damak set top box ani amju ki President Wangkhemja samjai de khusinakre amju ki President samjaina set top box ani asina paumi sina Manipur Press Club ta tongan ba news channel amadi kanarba program kya yengba fanglagani masida natana ISTV Network na sandokliba ISTV ki pau amadi matam gi issue kya gi maramda sandokliba kanarba khananainaba loinana ISTV ki ayuk sida pau khananainaba program singasi yengba fanglagani masigi damak Manipur gi amata ngairaba khwaidigi sawa network ISTV bu amju gi maikai digi thagat fa phongto I haike akogi amju gi amade ko press club ki damuda ko gi do box ani ko sedabira masigi damuda ko na amju gi maikai digi ISTV gi personnel abasunga te staff mayam puno ko na ngapiri ta thagat sari hojiki sedo box je he pan badagi di ko gi ptv go residen sin ko samaga yang khi muki mo gi manungda tongan I pau ada ko gi entertainment program ptv go puro mo chau phangmang ga tamni aduna ko amju sida ko correspondent sing pangmi sing atok to papa ni nam sing mayama yam tuin la ko phamo mo ibnina me kuding ISTV da kuchin bi ba sedo box de se pan badagi di ptv ge ko channel mayam sing ni channel sing entertainment sing tongan channel sing si ko go phangdra yam nungai ba ko chakot pa ko ba information da yam na ko so mayam do ga gani wasi da mukta ISTV ko am thagasari Thasigi tang Nepal da MFDC Hall da International Indian Classical Dance Festival 2013 pangtholagani Ranganikatan Srila Sirbatta Educational Foundation sinduna pangthokadurba festival asida France ki jagoi sabi Sita Bangladesh ki Tamanna Rahman amadi atai masang nabi jagoi sabi kyasu sarugani hairi Rashtriya Prasar Samiti Wardada Fangthokiba Prathamik Amadi COVID Fawgi Hindi Parikya ki follow thokle Parikya sida saruk yakiba singna Pauna Bazar da leiba Manipur Rashtriya Bhasha Prasar Samiti gi dagi akupa marol khanglaba yagani hairi
Karnataka gi MS Soccer Cannings Company na saba si seri mackerel gi matak ta sarkar na thamnamba athing balok thokre wafam asi company asigi makok thongba official amadi Manipur gi agency gi mioi singna saru yaduna Manipur Press Club ta pangthokiba pawgi mifam da phongdokhibani pawgi mifam adu da company asigi proprietor Uzenes PRO Natras amadi Manipur gi agent Y Kisansu saru yaki MSY Kisan Singha and Sons Infalgi Manager and Ranjina Pungdo Kibada Company Sigi Matata Tamamba Ating Badu Mamang Tagitang Kuntrada Statki Food Safety Commissioner Lotokle Haina Order Torokle Company Sigi Producing Matang Segi Aganba Sarotagi Fangba Horgani Haiki Company Gi PRO Natras Kagong na Fungdo Kibada Manipur da Takiba product Karada quality Sudaba Yaure Haiba Pau Fangwadagi Karnataka government labor food testing laboratory da Makatana Sek Toda Pataba Potlam Yawi Kudam Fangdabadagi Atingbasi Lotopo Ogini Company na Manipur da Tagada product sing upgrade Tobalore Atuba Matamda Manipur da C Seri Mackerel Asi Miamna Pamam Ong da Fangalagani Haike. Until we are mentioned the expiry date, it will not spoil. We are giving that much assurance. That much assurance we have given to the Food and Safety Department people of Karnataka. Then only they have agreed and certified it. They have tested it in a laboratory. After that certain period, still that product was ready to consume. Okay, it was the good quality. Then only they have certified it. Lagliba December Taramathoi Amasung Taranithoida Delhi Parliament Mamangda Coordinating a Body of Trade Union na Sakadurba Kongset Asida Manipurgi Mapal Ladiba Manipuri Sing Yauna Punamui Sangwa Henbana Kongset Asida Saru Yagani Haina Coordinating Body of Trade Union gi Chairman L Sotin Kumarna Pomisin the Fontokre Ngasi irabat babanda fangto kiba pawing singa unaba adu da mahana makata na haikibada Manipur da mayok nariba isu kaya gi matang da Bharat Sarkar da hak thengnana khangangani haike Loisal leher lauthoba dam sing project sing program sing basi punamakse masi yamni tin mai pa thabak ta implement to Bharat ki Prime Minister amari tongan ba Union Minister sing unaraba kanda Manipur gi maroiba isu kaya sing ase masi taksan ba madu minumit amoina Manipur ki saliba delegate punamuk saru yaraga ekoi laiba December gi tam taraga ni thoi se masi ekoi parliament session manungda ekoi tongan ba central trade union taraga ni thoi se pullaga lak manga gi mathakta chauba yam historic oiba parliament tamna kijenba adumba khongjanga mo oigadori Imphal West Commandona Garang Nungtil Pung Ama Minute Taramangarum Tabo Matamda Singzamai Bazar Dagi PLA sympathizer Nupi Mafare District Asigi SPG Serol Amada Faraba Mui Adudi Kongbrai Latpam Sitesuri Devi Sai Kuntaru Apokpa Sibasarama Singzamai Sapam Lakai Dagini Hari Manipur State Congress Party gi Taratarurak Suba Foundation Day gi Thoram Imphal Ziam Hall Pangtokre Thoramasida Party gi President Yumna Mani MLA Nemsak Kipjan MLA Thamarjit Amadi Party asigi lusingba kyana saruyaki Party gi Wangaloi Bebek Rasna border fencing gi issue ase party gi khenaba thamdana punna sangsin minaba sangi senja thumja asisu ekoi punna manganaba honase haiki party gi president Yumna Manina senja thumja amasung hauji oriba law and order gi fibam ase haksin lobu sumi haiki MLA ke Thamarjina phangdo khibada BJP na MSCP gi office oiramba netaba chuthekta leba mafam ain kaina loksin kibasi yaningde mafam ase hanjinnaba lokaram thabak lokatkani haiki by undergoing a mass endowment process before the coming MP election. Number third is we strongly condemn BJP, that is Bharatiya Janata Party, not because of their leadership, not because of their policies, others, because they have illegally occupied our office at Kaisampat, which is a very unfortunate thing for us, and this is going to certainly cease and it is there in the court. So we are very hopeful that in a very short period of time we'll be getting back to office.
Relief Center for Welfare of Differently Able Person, Lifeline Trust Center, Handicap Welfare Society, Lamp Lighting Amadi, Socket Kongtang Cell Health for Handicap Person, Puna Sinduna, Terra Primary School Satarkiba, Nuit Humnigi, Ahmed Disabled Mela, Nasilution Cray. Lucian Bigitorum da DC Infal West K. Radhakumar, Relief Center President CS Opendro, Commercial Industry Additional Director B. Tual Tangsu Surgaki, Mela da punna lupa lising kun ga taruk lomgi potsai sing yon ki hari DC K Radhakumar na association kya na pulga disabled sing oiba mela asi pangthok pana aikhoi gi haijaba kya puthok ngami puthok liba problem sing asi yon phang matang da kari tabu yabugi haibedu thidok pasangi haiki tungda saruk ya kheba disabled person sing da certificate sing yanthoke CI's location Self-Employment Voluntary Association Seva Manipurna Young Global Active Hybrid Team da International Volunteer Day Thorum ngasi North Babuprata Labor Association Office the Pangtokre All Manipur NGOs Forum ki President Y Surchandra Seva Manipur ki Vice President and Landonisu Serviake Haukiba November 3 tara fawa Haryana ge Gurgaon da Pangtokiba All India ge Tarahundoi Suba Drama Amadi Dance Competition da Film Academy Manipur ge Artist Singna Manakya Lorle Academy Asina Best of Second Best Style Artist Second Position Folk Dance Solo Senior Amasung Junior Third Position Group Folk Dance Amasung Second Consolation Prize Drama da Fangle Competition asida Found ge Managing Director Ranjit Nalusingduna Artist Kuntrana Saru Yarubani Sengmai Turel Marilda Hu Hiteraga Nga Farm Mui Ani Koyengai Awang Kungang Mapal Socket Torang Committee gi Mui Singna Farba Matunda Taudanaba Pautak Piraga Mayungi Mui Sing the Kusina Krahari Committee na Farba Mui Ani Dudi Pyroism Evohol Say Hompu Amasung Laisangtem Bobby Say Kuntramanga Awang Posangbam Kulen Awang Lekai Digini Committee Sina Konba Area the Leriba Sengmai Turel Maril Hangel Turel Maril Mayai Kong Maril Amadi Partner Sing Mamapam Sing da Huna Singba Amade Electric Current Season Aduna Nga Paba Kudaktagi Ating Butamle Hairi Manipur da Naga People's Front NPF ke Mirep Thadok Trabadi BJP ki Mirep ta Sogatning bagi apamba Party asigi lusing singna Fungdorpa Lairi Haina BJP Nagaland ki President Dr. Suba Auna Fungdokre Ngasi Ukrul Town Hall da Fangtokiba BJP Ukrul District Conference ta Sibgas Oikiba Chubana Fangtokibani Taramasida State President T. Sauba Hanigi President Santi Kumar Saddle Traf Morsagi National Vice President Gamui Kamai Hanigi Minister Dennis Sejas Surgaki Subana Makatana Manipur da NPF ki candidate Thadok Kadra Haiba Hausi Fawa Lekhai Tadri Karigumba Thadok Trabadi BJP ki Mirepta Party Sina Soidana Sogakani Habigi Tazbal Leire Kangluf Naiba Congress po into ge Harabadi BJP Natana Atainangamloi Hairi He can't decide anything. He can't decide anything. Anything's Madam Sonia. Anything's Madam Sonia. And Sonia Gandhi is such, she's only a Congress president and chairperson of the UPA. She will decide, but she doesn't have any answerable. She doesn't have answerable to the peoples. Only Prime Minister is the leader of the country. Prime Minister, leader of the party, he is answerable. But when you raise the question, he will say, I don't know, Madam Sonia, we have to ask Madam Sonia's opinion. All these things 10 years. Now the people of India is fed up such kind of leaders. India needs a lion, roaring lion. Yes and no. It will be done, it will be not done. Kuntratre Suba Assam Rifles na NSN KKG Kaderani Sumu Kedimadagi Fare National Highway Kungamathoida Kader Singh Asina Manipurigi Maruti car Ohum Namduna Purlaga Lupa Lak Amagi Senfam Loduna negotiate Taunabagi Fau Fangwigi Assam Rifles na Operation Satakibani Kader Singh Aduna Lokiba Maruti car Ohum su recover Tauri Haina IGAR Nordki Piarona Tadropa Serolmana Kanglali Hauji Makatana Sanabugi Pau Lobisi Sanabagi Pauta Ahan Boina Sisimate
All India Football Federation gi miyeng makada All Manipur Football Association senduna Imphal gi mapal kangjebung da sathariba yankai tare suba Sir Sursan Singa KCSI CBE Memorial Football Tournament ki qualifying round gi ngasi sanakiba ahanba match da SIDA Thobal amadi YDO Imphal West na normal times da goal sanaba ngamdabadagi kick from penalty mark da YDO na Haidabu goal Mari Ohum the Twikre. Anisuba Mesta KIYC Imphal East na CFC Sandelbu goal Mari Suno the Twikre. Hayang Ahan Baranda FC Zalengs Sadar Hillska BMLC ga Sanargani. Anisuba Rounda YOSC Imphal East Amasung IYA Kaksinga Sanargani. Orissa ki katak tapang to kiba Junior Girls National Football Championship ta Manipur na Orissa bu goal ahum suna da thoiduna winner oikre ngasi sana kiba final match ta Manipur gi Ratan Balana taratret suba minute ta ahan goal sanki Dangmai Grace na yankai suba amadi hompumathoi suba minute goal ani senduna championship asigi winner oibangam kibani Manipur gi Ratan Balada championship asigi best player gi mana PK Punjab University Chandigarh da matang sahi January 14 masung kungani thoi fawa pangthokadaba All India Inter-University Archery amadi Compound Archery da saruk yagadaba Manipur University gi nupa masa amadi nupi masa punna sanaroi kungamanga khankrai Archeria Nagarjuna Guntur da matang sahi January tang 12 dagi 14 fawa pangthokadaba All India Inter-University Softball Men's and Women's Tournament da saruk yagadaba nupa masa masung nupi masa gi sanaroi taramanga khalle hari Cycling Federations of India gi miyeng makhada Manipur Cycling Association sinduna Kumal Lampak Sport Complex ta leiba Cycling Velodrome da sathariba homfut taruk suba senior Nefum doi suba junior masung kumapan suba sub junior National Track Cycling Championship ke ngasinini senmanumita Kerala na punna medal taragom doi lauduna mangjin thari Manipur medal tara lauduna ani subada aduga Andamana medal mari lauduna ahum subada leiri ngasi bangto ke ba elite women's 500 meter individuals times trial ta Andaman gi Devorhana second kuntra nipan 10 Sino mapan taret thauduna haugiba sei lisingani amada Ludhiana da pangtokba National Games ta Manipur gi Rameshwarina second kuntra mapan 10 ani mari mari thauduna thamkiba record thugaiduna anobu record thamkre Kerala gi Kezia Bargi Sina second Nefo 10 mari mapan taret amadi Kerala gi Lydia Mols M Sanina Second, Nipumatoi Dasmik Ani Mapan Thauduna Ani Suamadi Ahum Subataki. Women's Juniors 500 meter individuals times trial da Andamangi Devorhana second contracted Dasmik Mapan Sinonipan Thauduna Ahan Bataki. Manipurgi Ais Bedana second Nepunitoi Dasmik Taruk Mari Ama Amadi RK Abena second Nepuhumdoi Dasmik Sino Taret Thauduna Anisuba Amadi Ahum Subataki. Indian Bodybuilders Federation gi miyeng makhada All Manipur Gymnasiums Welfare Association senduna matang segi February 13 digi 13 fawa Imphal da pangthokaduriba mari suba Junior Master amasung Physically Challenge National Body Building Championship da saru yanabagi dama Manipur team CM nabagi trial selection nama December 9 gi nungtilpung amataba matamda singjamai oinam tingal irema larembigi lampak ta pangtholagari Junior category da weight group taruk below 55 kg 60 kg 65 kg 70 kg 75 amasung above 75 kg amasung master category da sahi ne phudagi yankai dagi hompu amasung hompugi mathaki physically challenge ki oinadi group amakhaktamak laigani saru yaniba All Manipur Gymnasiums Welfare Association da register toba gym singna bodybuilders singi list association ki secretary da trial gi damak December 3 fabgi manungda pikhalaknaba khangalakle Jalarong's Football Association na sinduna thau ground chathriba mapal suba Jadonang's National Football Tournament ki ngasi sanakiba ahanba semi final match da NYC Namthanglong na TYC Tharonbu goal ahum suno da thoiduna Namthalong final changkre tournament asigi ani suba semi final hayang nungthalpung ama minute kuntra tabada Namdunglong's Youth Club ka Gaipunam's United Football Association ga sanaragni Hauzik ngasi nongmugi oikiba ay nga sagi pau pijri
ICAR Lampel Fatiki Fangwa Paugi Matungina, Nasiki Quaidigi Saba, Drigis Celsius, Kunmanga Desmik Nepal, Quaidigi Imba Drigis Celsius, Taret Desmik Taru, Nungsita Yawa Sing Manilgi Sang, Ayukta Sada Marpondoi, Nungtildana Sada Neputaret, Nasinong Sukide. Loisalapada Nasiki Murubu Pausing, Amukan Pizri. Union Home Ministry official sing yauna awang mathaki mute kangbu amana tha si tareta Manipur laktuna border fencing gi spot inquiry torgani Manipur medical registration office leitabana Dr. Tamal Lorba matungda Guwahati da satuna register tonari amadi Manipur junior girls football championship ki winner oire ngasi Dec ISTV news ning tarbi puno po amukana